내비 나가는데 시원로 내가 지내고 아이 너무 먹고 가는 내가 이런 거 지내고 내가 그래 이러고 방이지 나 인그레 내가 오늘 그때 참이라미지요 와이 와래나 와이 아유 또 마마기다 막또 뭐 방데 마파이는 방데 로가 뭐야 막도 방데 tambaku kariya mingola kaya ini dulu. Ui mẹ làm cái đấy thì chỉ là ngon rồi. Hau kiba tang kun ma thoi gi ahing nongyai da mikhal ga mari lenana hairok ta thok kiba nongmai kapa gi thodok ta lei khidraba ningthozam rohi ki thawa yaw draba haksang zenims ki moktak imung manung gi mi amadi JSC na laudana aroiba mathau mangam pangthokna ba pukre mikhal ga mari lenana thok kiba thodok aduda sokpa ta gi ras medicity da laying liba sing gi fibam safe minister N Biren na hakting na statuna ying singkre Laikhidraba rohi ki thawa yaw draba haksang adu zenims ki mokta ki postmortem tawraba matung ngasi nungthil pung 3 minute 10 rom taba dwaida puthoraki rohi ki asiba haksang puthorakpa aduda maha ki thawa yaw draba haksang loba lakiba miyamna mihat paserak piu karigidamak mara leitaba nupa masa ama putam thina hatpi dibano haiba kholau kaya lauduna pendaba phongdok nakhi zenims ki mokta asiba haksang loba lakpada yawrakpa rohi ki mayamba Ningthozam Roshan Amarao Nupa Nomina Kablaga Hatokiba du Pendaba Fongtokna Paumi Singh the High. Chief Minister Nimihat Asida Senaba Singh Numit Humnigi Manunda, Faduna Cherak Pigani Habigi Tazaba Pirakpadagi, Inau Nupagi Asiba Haksang Asiloba Lakpani. Chief Minister Giwafam Asida Tazaba Tamduna Mia Misi Asigi Matang da Akan Bakongzang Sangsin Batauraroi. Karigumba lengang na piriba matamasigi manungda mihat pasing paduna cherak pidrabadi JSC amadi mahiroi lup singatana duna karamba khongsang sangsingani haibadu lepkani hauzik hairokta oiriba fibam asi yamna nungna ningai ni fibam asi dagi lengang na hairoki miyambur kanbiyu haina su roshan amakhataki Kendra dubu sembi nabane dagi kendra sigi development gine na board karaga board lepaga magi family gi mina mi halala di mayamsu media mayamsu loi khangbira mani mamang da yum kya thugai na gra hairokta thugai ra marung adum chathaba ji sule lep the ayambana magi worker singa taneba chathari mayamsi kari maram gi no su khangdaba mana siri ba nungdang sigi nongan bje exam lay 5th semester karim ne hujik exam ga se loi to khare angang do a sarga de exam do yaw do re phatok piramina hairo kendra se nga aga lege MLA se kari no mana tawdi je makha ta na mi hala kini khangde yum mai thara kini khangde gyanta hingba ngamdre aduna khoina CM gi manak te chenjare je mana ke state sigi ningthawni na magi makhuta loi leire mana kanbi ge adagi hairo praja myam se mana ngakpi roi se CM gi khutta leire aduna onen CM da amukasu hanna media gi thongta appeal tawjari hairok ta leiba praja myam sibu kanbiu chhatra singje kanbiu natraga di makha tana thawai se adum chhatra gi adum mari mangak to male board loi dingai marak sida board yau dingai sida isa hak thengna na thengna jai ai gi mit mang dani thois hujik ki honorable MLA gi manaw nupa thokjom putro ai nupa je asina lit tawra lae masa nongmai para kapini maga tawraga khangawbuda ningthojam panan dagi thokjom henarik dagi thokjom sanathoi Elias Lai thokjom khundongbam Niki Elias Anju Laisam Biken si singje moi taruk se khangawi da mayam do nungdang su oibanina punamak ti khangba ngamhaude Mihat asiga mari lenana sem kiba the brutal killing of Ningthozam Rohit haina mingthonba JSC ge advisor M Rasmani na hai Chief Minister na mihat asida senaba singnong manini asigi manungda faduna cherak piragani haibagi thazaba pirakpadagi laikidabagi aroiba mathau mangam pangthongnaba asiba haksang loba lakpani haina mahangna makhataki
ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯕ ꯑꯃ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯁꯤ ꯆꯨꯝꯅ ꯕꯥꯔꯕꯦꯜꯂꯤ ꯐꯝꯃꯤꯟꯅꯔꯒ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯑꯆꯨꯝꯕ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯐꯝꯃꯤꯟꯅꯖꯔꯨꯔꯦ ꯑꯗꯨꯒ ꯌꯥꯅꯕ ꯈꯔ ꯄꯨꯔꯛꯆꯕꯅꯤ ꯌꯥꯅꯕ ꯄꯨꯔꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯂꯧꯔ ꯃꯥꯏ ꯃꯊꯧ ꯃꯉꯝ ꯇꯧꯔꯅꯤ ꯑꯗꯨ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯎꯍꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡꯅ ꯎꯍꯧꯕ ꯃꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯥꯅ ꯂꯣꯏꯅꯃꯛ ꯈꯪꯗ꯭ꯔꯁꯨ ꯑꯈꯪꯕ ꯈꯔ ꯄꯤꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯐꯥꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯔꯒ ꯉꯁꯤ ꯃꯊꯧ ꯃꯉꯝꯒꯤ ꯄꯨꯊꯖꯕꯅꯤ Why warena? Why why mama kita waktu tu mabangde, mapai na tu bangde, roy ka maya waktu tu bangde. Ni tambah tu karian ni mana kaya ini dulu. Ui mẹ làm cái này thì chỉ vừa ngang ngon